ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 23 ꯊꯥ 7 2022ꯗ ꯃꯥꯏꯕꯝ ꯎꯃꯥꯔꯥꯅꯤ ꯗꯦꯕꯤ ꯆꯍꯤ 35 ꯁꯨꯔꯕꯤ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 7:45 ꯇꯥꯕ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯑꯃꯗꯤ ꯑꯩꯍꯥꯛ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯆꯥꯎꯔꯥꯛꯅ ꯐꯤꯠ 5 ꯏꯟꯆꯤ 3 ꯋꯥꯡꯏ, ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ, ꯀꯨꯆꯨ ꯉꯧꯏ, ꯃꯁꯝ ꯃꯨꯏ ꯑꯃꯗꯤ ꯁꯥꯡꯏ ꯑꯃꯁꯨꯡ ꯃꯁꯥ ꯃꯌꯥꯏ ꯑꯣꯏꯅ ꯐꯩ꯫ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯑꯃꯗꯤ ꯄꯤꯡꯛ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯁꯦꯠ-ꯏꯟꯈꯤ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕꯤꯕ ꯑꯃꯗꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕꯤꯕ ꯌꯥꯎꯔꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯠꯇ꯭ꯔꯒ ꯃꯈꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯄꯤꯕꯤꯌꯨ꯫ ꯈꯪꯍꯟꯖꯔꯤꯕ ꯃꯥꯏꯕꯝ ꯏꯕꯦꯝꯆꯥ ꯆꯅꯨ, ꯃꯆꯦ, ꯗꯇꯔ ꯑꯣꯐ ꯑꯦꯝ. ꯏꯕꯣꯝꯆꯥ ꯁꯤꯡ, ꯃꯥꯏꯕꯝ ꯃꯃꯥꯡ ꯂꯩꯀꯥꯏ, ꯃꯣꯕꯥꯏꯜ ꯅꯝꯕꯔ 9366 167 489꯫